Pausada yempam uiba mar uiba pau khara update tawjari. Inquiry tawdrabadi steering faidaba yauna petroleum ki mari lainaba sing shutdown tawragani JSC. February taraf hawuda departmental inquiry bangthokdrabadi steering faidaba amade petroleum ki mari lainana khudingbak shutdown tawragani hana JSC na tha asigi kunphathoi gi security lapses on petroleum product ki maikaidage Manipur ki governor da cherolama pisengré. Ngasi Manipur Press Club da pangthokpa paugi mifam amada JSE convener A tamphai yain ai January kunmathoi ki numidang da Kangpopi district ki manung chana laiba Kaithel manbida ban chawkat pasina security yauna petroleum puduna lakpa tanker sing amade driver sing da asokpa nangan khibagi thawdogadu yamna laibak thiba thawdogne thawdogadu akan bamong da janingde ban ki matam da su essential service sing di adumak janaribane aduba duty tawriba security fawbuna asigumba Yangsinadana laiba makoina fire banang mayado makoi masakak ta makan jana bagi mongda pai bagi mawongne National Highway da security labs laire asing ba security ki ason basil laitana bagi tambak National Highway da chananaba niyam Manipur lengak na sembiyo security sing da ahen ba power PPU masina driver sing da hena khudong chaba pigani loinana bit adu ki thodok ta senaba sing ki madak da sarkar na matik chaba cherak PPU Manipur sarkar security labs lairiba adu ki madak da departmental inquiry chathabiyo Karigumba departmental inquiry asi February tara fawba pangthokdrabadi JSC na steering paidaba dealers in petroleum kumari lainaba khudingmak shutdown tawragani hanasu tamphai na phongdoke atopa pau amadana Manipur Mahabharat ki matamdagi auna Bharat ki powari da sarugya khide siko Iramdam Kanglaibak Manipur asi Mahabharat ki matamdagi auna Bharat ki powari da sarugya rakhide ana Southeast Asia Cultural Organization sikona thadorakpa cherolamana aire Sekoge Secretary Publicity Thangjam Inaukchana Thadorakpa Cherolamana Hai Kanglai Khunai gi Sedhar Robert Lol Inat amasung Lightning na Singba Inkat Iau Kankat Anbai Base Kanglai Cha Ekoi gi Mangta Taraba Tangai Fadraba Tawfam Thopa Itaudane Kanglai Cha Singna Ekoi Medai ni Ekoi Isagi Irol Iyak Lightning Inat gi Website na Ron Thoram Pareng Suna Laijai Aduna Ekoi gi Hanagi Lisetta Ningtamna Awad Gangkat Pangamna na Bahwana Zabagi Ekoi gi Hak Lai Ai Base Nengsing bagal wina na mikap thok tuna lamge sanna masi sanganing bagi hainabi thatok pamata moire adunga gi kanglai pa ngasi ge Manipur gi mitai frup asi gi manat amasung lining gi top top masak laijaragi adubo laibak thibada mitai amba mapan gi hindu lining lahon khibadagi frup ge sanaronda maring marang bahawrakhi masi gi maramdi iramda masida ningthau pamai bana pan bahu ki ba kumjali sing amaga sampan supna mapan gi agas sajat kun ganipan Thawan thagi kulumdoi panba thawan misak marina panba jam sakasa namir ki matung dagi hauraga iramdam asigi inar ki masakta yamna chauna akaiba pirakhibane adun haujik fawa ekoi irakta hindu aryan ki manam kokpa loidribane maramaduna iramdam asida nauna tholokwa aibasina natragana nauna fongdok pothorakba tongan tongan ba lairik sing tamitai ekoi ipa iposingbo natragana laiminari ba atai furup singbo khongkauna ba mongda seran turan makhatana aran ba puari isinbirakano Masida lana satkigani puari ke mari lainaba lairik irakpan natragana puari ke mari lainaba wangang ba matamda akang ahisaraga isin ngangsin ba tawbigano aujiki kanglai miyam pulana lamjeng bigano tunggi birul ba makhata na aran ba semjin sanjin ba puari ki isel tawtan bigano mitai gi masagi oiba top top ba chanabi lining laisol lol mayek fijet jakja asina singba khudingmak amata watan la leijarakpa mongoloid purupne hindu aryan gi oiba Mahabharat ki lal Tawdringeda Mongolot midai di masagi oiba jana vida yamna khumang chauksina ningthau panba laibak oiduna sahi lising kya palak labane aduna khangtab da ngarang hanta Hindu Aryan gi bolak samnarakpagi wani Mahabharat ki lal tawdringi gi mamang gi sahi lising kya sarkarna Mongolot midai di chafu saraga sinnakrabani abasi kanglada ibodok pakhang bakilaisang sanadaba kumja lisingani mapanda laibak dokthokpada chafuna singba atai palam kya phangkhrabane Medai na Bharat ki manung yaw na malem gi miyam mamangda claim tawba yaba mamal jamlapa isak geral kaya masing tingam dana lairibane aduna handak harawrowda Dr. Mohan Bhagawat laik phongmana sikba thorom amada aikhoi gi iramdam Kanglaipak Manipur bo Mahabharat ki matamdagi ahuna Bharat ki puari da saruk jaduna amadi kathok tuna lakli haibasi mahaki henjin ba wahine iramdam Kanglaipak Manipur asi Mahabharat ki matamdagi ahuna Bharat ki puari da saruk yarakide Maramaduna dharma santokbo oina Mongoloid mitai bulana lamjingba wangangne madung makata ba thabak thorom singda amadi larik phongbagi thorom da iramdam asigi manungge
yamna akupa warol buari inat laining laisol kangtana mapange mi gauraga seran turan nganghan ba amati lairik iribani fonglibani aduna mamai makok samnadaba lairik ibirakano hana mamangda ihiba fongkiba aranba wafam sing athuba matamda semtok sungthogu maduna trabadi masigi matangda sekona akanba miyang changlagin ana jerola sina haire maragachida CCSK na imasaki laikhidabada awaba fangdoragle apunba manipur kanba imalup amkelgi matam sana president obirambi ima panjawbam saki laimana laikhidabada committee of civil societies kanglaipak CCSK gi laikhuram jantana thatorakpa cherol amada awaba fangdoragle cherol asin hai iramda masigi leba khunai asida thokliba thoganingdaba khosem gi thoktok wathok sing maribak maramda bonding jabak kaina mama lebak ki namak tholak pada mutat nabu honabagi matangda sivai ki miut minegi tangka kya da masa sing bak kanna nabu phona jongthora ki bi ima sing ki manungda awaba kya khangja ki bi lamda masigi naha mirul kya bu mutat nabu honaraba khongthang amagi sarukda maiga bachinjang na tumna hana nabu honaraba kya da ki kanna nabu jongthora ki bi sahi lising kya gi wara sagona duna lairik laba masin manaw gi wari thadat handuna macet tahanana honabada haunarubun naidana thokiba asauba ihau lising ani ama jun gi tawdo lamda masigi nupi oibi kya gi kai khumnaba thamgadobani nupi bu sanaput kum khanba mioi kya ge matagda phone laukhiba bitok miam chana nongba kangdana haijalakba asidagi yelawmi oiriba kya na yelawmi amadi yelaw lam kanana honabada hanba leitana sangjin giba mayung jabirambi amadi matam kuina nupi ihauda lamjing lamtakpi oina thawai pu biramba tanatana apunba manipur kanba imalup amgelgi matam sangna president obirambi ima phanjawam saki leimana laikidabada committee of civil societies kanglaipak CCSK gi Kamafonen Wadi United All Community Unaksu All Manipur Youth Protection Committee Human Rights Defender User Connection Supportive Committee kanglaipak Women Welfare Association Women Welfare Association kanglaipak Singtam United Women Welfare Association gi apunba lobsing gi thawmi kya na funduna mifam pang thoki betanatana minute ahum leftuna awaba su fangdoke loinana laikidrabi ima saki ni hinglingeda honabinba thabak sing amade wakalon kya phuthokuna nainaki loinani ima gi thawena mapu gi laikolda ingna singna leiruna ba thawni jaki aina zerola sinama khatana phongdorakle atopa editorial gi kalam amadana thawai fan basigi khongul mutkidana ba honaje malim gi oina ahingasa nong sit amadi chingpa turel singna mausagi masaktagi ahomba kaya lakpadagi malemda hingduna leremba thawai panba sa usek amade nga singi masak ukidaba kaya yawre abasi malemgi miyamna thoini hena khangnari malemgi oina ngasidagi sahi lising kaya gi mamangdagi leremba sa dinosaur ngasigi malemgi miyamna uba phangna khidraba oikraba matungda ngasi mong manipurda sahi nifu yankai gi mamangda yamna barang kaina uramba sa usek amade nga singi masak sing ukidaba yawrokpagum tawre abe yai mioi bamadi thawai panba sing sanga usek waya singa malemda leiriba sing punamaka tana thana daba laiminabagi afaba kya lai haina malemgi akhang ahi kya na hainari adubo haujiki malemgi oina science and technology gi chawkhatpagi thakna nomagi hengalakpagi matungina malemgi mahausagi oiba akoibagi phibam kya kai tharakpana maram oiraga malemda leiramba thawai panba kya gi khongul mutkinabagi maram kya mu oiragle habasi khangna mioiba khunaina mahausagi kal kaina na bathabak tawbadi lepdabagum tawri amarom da malemgi oina mahausagi kal kaina thamna na wall environment day gi thorom sahi khudingi pangthokle ba thorom asigi kanaba amadi wanthok mafung fana leitabagum tawri aiba yai aduba thorom asi pangthokpadagi malemgi mioiba khunaina mahausagi kal kaidana thamdrabadi thawai fanba sing kaya gi khongul mutkhiba yabagi akiba leibagi mathakta mioiba khunaisu mutkhiba yabagi oitokpa lei aibasi madi taseng na khangnaba engalagliba asimakti apaba amani maramde mahausagi kal kaitharak nanaba siliba asi mioiba khunainani aibasi madi soidre ngasi malemga ing asada ahongba kaya lakliba asi umang wamang kokthokpa asida carbon gi chang henna nongsinda tinba henbadagini aibasi ahang ai kaya na khanduna leire asugaba kaya asi leiba maramna malemgi leibak kya gi apunba mifamna mausagi kal kaidana thamnadaba akhanaba mifam kya pangthokliba asigi wanthok leinanaba thabak oina pangthokpa yamna mathau tare aduba hauki balising ani kun mathoi gi maya chalakpa chahida britain gi prime minister da makoi gi lebaki oina nongsita carbon gi maikhu thatop gi sang yariba makai andhanaba akhanaba thorang paikhanaba honaragani aikiba asimakti afaba khongthang amani aiba yai ngasi malem gi oina upal gwafal kya marang kaina thajinanaba mipum khudemangna honaragli basigi mathakta sahi chupa malem gi lebak punman upal wafal thabagi thoram pangthoklabadi malem da thawai fanba kya gi khongul mutki gadabadagi khara dawarabasu kanbangam badana dana
मियोबा खुनाइसु कनबा ngamgadra khale BJP ki ticket ngasi lauthok yai ya school A sidam yui amakhakna BJP ki ticket tharaki A sarda Lagriba February 28 amasung March da pangthokadoriba taragani thui suba Manipur Legislative Assembly ki mikhalda BJP ki ticket ta kana kana mirip oigeda ki aiba nalma kai pumbang na lairamba adu haying di tangdang ba khanglagane Thajaba yaba mafam dagi phangba pauna hai BJP ki national leader sing ki lamjing makhada Tangka kahum lakta ki tatana chathakiba survey ki report adu haying khanragane amasung thilpung mari fabu ki mamangda BJP ki ticket lauthokani Ahan batangka ki Mikhal February 28 pangthokadoriba asigi notification February amada thokadabana maram oiraga Mirep singi maming batha lauthokki matamasi thengdaba chumdabana haying mak ticket lauthokki phibamda lerakpani Pawasina makhatan hai hojekti assembly constituency humpumakta lairiba intending candidate kanada ticket bigadoribano haiba kana amatana chapsana khangdre Seven Minister Nongthomba Berian Works Minister TS Biswajit amasung BJP Manipur Pradesh ki President SR Dana recommend tarukpabu orbasu makhoina pihaningba intending candidate po orabasu Haujiti makhoi ki apambagi makhada ticket pibaki wafum leitre Maroina BJP ki dusing basing ki miyang makhada sathakiba survey ki report ta mai pakani haina palakpam yoida ticket birakani abagi thajaba leire Maragasida ngarangkumna ngasisu BJP ki semjin sajinba letter hetta mamangaida Miriboi khiba BJP ki dusing ba mayam ticket lautopu ki cherola mathadorakhe Cherola duda tang amasung chahi ding asi ki semdoklaga kanagumba kharana semjin sajalaga thadorakhe bani Harba cherola du social media da ngasisu viral oirakhi kaina thangda cherola du aran bani haina khangdarakhe Maragasida BJP Manipur Pradesh ki President SR Dan haiki ngasi fofu ki manungda party ki ticket lauthokpa leitre Kanagumba kharana social media da thaga narakliba ticket piba ki listing adu aran bani madu miyamna thajabigano Kanagana da ticket pirakba yabagi haibagi matangda mahagna akuppa overall phongdoktragaso ya school assembly constituency da miyoi amakak party ki ticket pibina na batharakhe Miyamna ticket phangba yai haina panari ba thongnawjam brinda party asida jarukpa leitri amsung bire poige haiba cherol pisilakpa ki record mangonda leite ya school assembly constituency da nupi da ticket pigani haiba taragadi Ayakso assembly constituency asidagini aibo kalaga atopa nupi amda ticket pirakani haiba thajade aina sumana makhatake Party ki ticket lauthokpa thengtharibasi party manungda ticket ki matangda sai naba leibadagini aina kanagumba kharan hainrebesing adu aran bani yenaba amata leite haike Atopa pau amadana nufi angang leirava nufa ama namduna ijan mangan bagi mara leire haina kona lauthokre Haukiba kumja lising ani taraga marigi jundagi kumja lising ani tara mangagi October Fawagi manungda masagi chahi nauribi nufi amabo hanjin hanjin thangkhang kyada janmahan kiba masagi chahi kuntraga ni toi suraba amade Nufi angang leiraba longjam pengi kauba nupa amangasi Pokso AK section 6 ki makhada janmahan bagi mara leire han special judge Pokso first track court Manipur 1 lauthokre ngasi ko na janmahan bagi mara leire han conviction bigraba mi asi singthamai janam pukri mapal daki longjam pengi chahi kuntraga ni toi surabane Magpu mara leire ana lautoki judgment asi namit khani ki mamang dagi final hearing cha thakraba matong Reserve dawduna lakhibani loinana ayek mahaki maral gi matungina court asina phangpam thokpa chairak lautoklagani Thauthokadu gi matang da phangba bawgi matungina kanbik longjam penki gi mathakta haukiba kumja lisingani tara mangada victim gi apopna mahakpo phabina na amade maral gi matungina chairak phangana da special judge Pokso Impal West tawa khalaki bani Owakada duda victim asi kumja lisingani taraga mari gi June kun mari dage lisingani tara mangagi October mari fawa ki manungda kanbik asina tengkang character hanjin hanjin ijat mangan kibadagi mirolaktuna angang nupi amuna ke kumja lisingani taraga humdoida hanboina kanbik asina victim da phone tauki amade mahake phone number asi manaba amade gi lawbani aige kairaga na telephone gi kuthangda ori sanaraba matung kanbik asina victim masigi lekaida lagtuna masa asi pakhangni hada sakta ke madam khara icham chamna khangdaraba matung kumja lisingani tara marigi June thada victim masina passenger gari ngaitun leiringaida kanbik asina gari masa amada laklaga thinbiram lagi ana furaklaba matung lambi nakalda leiba restaurant amada coffee taxi haiduna posilaga hanboina ijan mahan khibani masigi matungda kanbik asina mafam kayada victim asibu kayar khana ejet mahan ke victim asi miro lakle khanglapadi kanbik asida chen ana fakhangan ke lisingani tara mangagi July thada kanbik asina victim asibu chelabani haiduna kagwada leiba asan bajum amada thamki atomboinamak chen chompagi wafam ase
victim gi imung manungta khangalakide victim gi imung gi maikay dagi leptana thirakpadagi sahi adugi August 13 da asan bakka aduda lairamba thengnakhe masigi matungda mitai gi chanabi matungina nupagi halaman sing pau haitokpa laknadaba victim gi imung gi maikay dagi khangalamke mathangi domita kanbikasi gi mayam bani haiva amagi mayumda kina katpagi thorong pangthoke victim asina nupa mayumda yaroklaba matamda kanbikasi matu maza lairaba miyoni haiba khanglake masigi matungda nupagi imungda fu saiduna odnaiba horakpadagi victim asi yum thadutuna chelakibane Special Foxo Imphal da Tharakiva complaint aduga mari lenana court asina case aji Women Police Station Imphal West investigation chathanaba pautak vike case aji ki I Women Sub Inspector KSA Sana Jawbin kanpegasi phagat pangam ki amade magi matakde investigation chathabal loiraba matung Special Judge Foxo Imphal West charges thagatuna lisingari taragani October marida charge frame tawduna trial chatharakibane Makatana case asigi trial asi High Court of Manipur gi jathang amana mamang sehida Special Judge Foxo Imphal West dagi Special Judge Foxo Fast Track Court Manipur wanda transfer daw gibane court asi the trial loisilaba matung ngasi convict longjam penki asi Foxo Act section 6 ki makada Fanglan bagi maral leire ana lauktoki bani loinana mahaki maral gi matungina fangpham thokpa cherak lauktokna bahayang matam lepkhre Port Bubo train ahan boina rani Gadilio station yorokre Manipur ahan boina Port Bubo train nauna sengkri bajiriba Imphal railway line gi sarogam oiriba rani Gadilio station kaimai road ta thonglakre ahan Port Bubo train aduna thonglakiba aduda mafam adugi miyamna araute ambaga loinana natgi weba jagoi isai kya utpaga loinana taramna okay ahan goods train aduna kaimai railway station da thonglakiba adugi matung tarakpada Dingo railway station da thonglagani loinana bakha tarakpada Khongsang amsung to full fauroga Imphal jaro kadori bane Jeribamgi board gas railway line asida mamangda Jeribam dagi kilometer taraga tere lom changchilaga leiriba Bangkai Chungpao railway station phawadi aukiba January 6 dagi Seljar phawbu passenger train service chen bahokrabane ngarangna Port Bubo train adu Bangkai Chungpao village ki mathangda leiriba railway station amu oriba Rani Gadilio railway station da ngarang thonglakibane Imphal Jeribam railway line asiga haukiba January Magada Minister N. Biren Amasung Union Railway Minister Aswini Vaisnap Nanong Taktaki Yangchen Bagaloina Union Minister na Kaimai Railway Station Power Port Bubo Train Jahulagani and Athasaba Piram Kibalai Kibane. Saurang Lupa Kuro Lising Taragamari Rom Changna Changwa Liba Jiribam Imphal Railway Line Asida Lag Liba Mazda Fawagi Manunda Bangkai Chung Pau Dagi Khongsang Power Train Jahunana Papandam Tamlibane. Kilometer Samaga Taraga Matoi Changba, Jeribam to full Imphal railway line asida funna tunnel lifuga taru leire. Loinana Hariba railway line asida Tong Chambian Kayumdo leire. Railway line asigi manungda noneda Malengi manungda Kwaitiki Wangba, railway ki Tong Amayauri. Railway line asi kumja lisingani Mari, lisingani Mangagi, budget sale haptun ahan boina sanction taukraba matungda kumja. Lisingani Taraga Humdoidaki Tawa Paket Pahora Kibani Airi. Railway line asin Imphal yauraba tungda makatana Trans Asian Railway ki sarugamu aina bagidama Imphal dagi more fawagi final location service satana baya papiki balaikre masiga loinana sangadaba senpamsu sanction tawkre mayang ama siramle Thawal police na konba Thawal dagi may Imphal taba lambi mapanda ngasi ayu pung 6 makhairom taba matamda mayang ama singnaningai oiba mongda siraga dadun lairamle Bawosin hai laikitraba mi edugi maming Asuton Prasad chahi 35 apokpa Siaram Prasad Gawi Bihar gi Mirpur Bera Sira Yai Dagini. Hausni Imphal gi Governor Rota Leiba Asan Baka Amada Awaimal Piduna Leiraga. Pauna Kaitil gi Kakulung da Sound gi Khau Amadi Persona Singba Jon Bagi Dukan. Sound gi Khau Amadi Persona Singba Jon Bagi Dukan Hangbani Hari. Manga si ayuk siraga tadu leram liba mafam badu Thawal dagi. Mahi Imphal taba lambi gi Sagol Tongba Salam haina khangnaba mapagi. Lambi matai ta targa leramba ngasi ayuk walking set pasina thengnarakpani Hari. Atau pau amadana Yedurappa gi masunupi sina fangle hanagi Karnataka Chief Minister BS Yedurappa gi masunupi Sandarsia ngasi Bangalore da mahaki yumda sina fangle masagi sei kontra surabi adu sujat tawduna siba oigani singnari police na nasran date ki case amala khorkre doctor am oiribi Sandarsia Mr Yedurappa gi anisuba masanofi padamba badi gi masanofi lisingani taragani panda mahak magi hospital da hiba Dr Neeraj S Kalongki Irai numita mahaki mapuroiba atuna hospital gi damak chatki amasung mahana yumda lehawkibane Chief Minister
ꯃꯤꯅꯤꯁꯇꯔꯁꯤꯡ ꯕꯤꯖꯦꯄꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯦꯗꯣꯔꯛꯄꯒꯤ ꯌꯨꯝꯗ ꯂꯥꯛꯅꯈ꯭ꯔꯦ꯫ ꯀꯣꯚꯤꯗꯀꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯅꯤꯎꯀꯣꯞ ꯚꯦꯔꯤꯌꯦꯟꯠ ꯁꯟꯗꯣꯔꯛꯂꯦ ꯔꯤꯄꯣꯔꯠ꯫ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯇꯨꯅ ꯆꯍꯤ 2 ꯍꯦꯟꯅ ꯄꯥꯛꯇꯛꯅꯅ ꯃꯤꯁꯤ ꯃꯤꯅ ꯊꯣꯛꯍꯜꯂꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯍꯦꯟꯅ ꯁꯟꯗꯣꯛꯀꯟꯕ ꯑꯃꯗꯤ ꯇꯝꯊꯤꯕ ꯅꯤꯎꯀꯣꯞ ꯀꯧꯕ ꯚꯦꯔꯤꯌꯦꯟꯠ ꯑꯃ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯁꯦꯛꯕꯤꯁꯤꯡꯗꯒꯤ ꯁꯟꯗꯣꯔꯛꯂꯦ ꯍꯥꯏꯅ ꯋꯨꯍꯥꯟꯒꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯐꯣꯡꯕ ꯔꯤꯄꯣꯔꯠ ꯑꯃꯅ ꯈꯪꯍꯜꯂꯛꯂꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯎꯀꯣꯞ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ ꯀꯣꯚꯤꯗꯀꯤ ꯚꯦꯔꯤꯌꯦꯟꯠꯁꯤꯡ ꯑꯁꯤꯗꯒꯤ ꯃꯤ ꯁꯤꯍꯟꯕ ꯉꯝꯕꯒꯤ ꯆꯥꯡ ꯑꯃꯗꯤ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯉꯤ ꯍꯥꯏꯔꯦ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯅꯤꯎꯀꯣꯞ ꯚꯥꯏꯔꯁ ꯑꯁꯤ ꯑꯅꯧꯕ ꯚꯥꯏꯔꯁ ꯃꯈꯜ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯔꯨꯁꯤꯌꯥꯒꯤ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯄꯨꯇꯅꯤꯛꯇ ꯐꯣꯡꯕ ꯔꯤꯄꯣꯔꯠ ꯑꯃꯅ ꯈꯪꯍꯜꯂꯛꯂꯦ꯫ ꯚꯥꯏꯔꯁ ꯃꯈꯜ ꯑꯁꯤ ꯍꯥꯟꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯔꯗ ꯁꯟꯗꯣꯛꯄ ꯊꯦꯡꯅꯈ꯭ꯔꯕ SARS-CoV ꯚꯥꯏꯔꯁꯀ ꯍꯤꯔꯝ ꯀꯌꯥꯗ ꯃꯥꯟꯅꯩ꯫ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2012 ꯑꯃꯗꯤ 2015ꯗ ꯂꯩꯕꯥꯛ ꯀꯌꯥꯗ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯔꯛꯂꯤꯕ SARS-CoV-2 ꯚꯥꯏꯔꯁ ꯑꯁꯤꯒꯁꯨ ꯃꯑꯣꯡ ꯃꯇꯧꯗ ꯌꯥꯝꯅ ꯅꯛꯁꯤꯟꯅꯩ꯫ ꯀꯣꯚꯤꯗꯀꯤ ꯂꯥꯏꯆꯠ ꯃꯔꯛ ꯑꯁꯤꯗ ꯚꯥꯏꯔꯁ ꯑꯁꯤ ꯑꯃꯨꯛ ꯅꯧꯅ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯒꯤ ꯁꯦꯛꯄꯤꯁꯤꯡꯗ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯚꯥꯏꯔꯁ ꯃꯈꯜ ꯑꯁꯤꯁꯨ ꯃ꯭ꯌꯨꯇꯦꯁꯟ ꯇꯣꯏꯅ ꯊꯣꯛꯄ ꯃꯔꯝꯅ ꯃꯈꯥ ꯇꯥꯕ ꯃ꯭ꯌꯨꯇꯦꯁꯟ ꯊꯣꯔꯛꯂꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯁꯟꯗꯣꯔꯛꯇꯨꯅ ꯀꯥ ꯍꯦꯟꯅ ꯇꯝꯊꯤꯕ ꯂꯥꯏꯆꯠ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯆꯥꯏꯅꯥꯒꯤ ꯋꯨꯍꯥꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗꯤ ꯆꯥꯏꯅꯤꯁ ꯑꯦꯀꯥꯗꯦꯃꯤ ꯑꯣꯐ ꯁꯥꯏꯟꯁꯦꯁꯀꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯕꯥꯏꯑꯣꯐꯤꯖꯤꯛꯁꯀꯤ ꯔꯤꯁꯔꯆꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯔꯤꯁꯔꯆꯁꯤꯡ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯅꯧꯅ ꯊꯦꯡꯅꯔꯕ ꯅꯤꯎꯀꯣꯞ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯗ ꯁꯟꯗꯣꯔꯛꯄ ꯇꯥꯔꯕꯗꯤ ACE2 ꯔꯤꯁꯦꯞꯇꯔꯗ ꯍꯛꯊꯦꯡꯅꯅ ꯇꯥꯔꯒꯦꯠ ꯇꯧꯕ ꯃꯔꯝꯅ ꯑꯦꯟꯇꯤꯕꯣꯗꯤ ꯅꯠꯇ꯭ꯔꯒꯅ ꯚꯦꯛꯁꯤꯟꯅ ꯉꯥꯛꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯅꯤꯎꯀꯣꯞ ꯑꯁꯤ MERS-CoV-ꯀꯤ ꯇꯝꯊꯤꯕꯒꯤ ꯆꯥꯡ ꯃꯤ ꯁꯤꯍꯟꯕꯒꯤ ꯑꯃꯗꯤ SARS-CoV-ꯀꯤ ꯇꯝꯊꯤꯕꯒꯤ ꯆꯥꯡ ꯃꯤ ꯁꯤꯍꯟꯕꯒꯤ ꯑꯃꯗꯤ SARS-CoV-2ꯒꯤ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯋꯥꯡꯕ ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯎꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯚꯥꯏꯔꯁ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯁꯟꯗꯣꯛꯄꯒ ꯂꯣꯏꯅꯅ ꯚꯥꯏꯔꯁ ꯑꯁꯤꯅ ꯅꯥꯍꯜꯂꯕ ꯃꯤꯑꯣꯏ 3ꯒꯤ ꯃꯅꯨꯡꯗ ꯑꯃꯃꯝꯗꯤ ꯁꯤꯕ ꯌꯥꯏ ꯍꯥꯏꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2019ꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯆꯥꯏꯅꯥꯒꯤ ꯍꯨꯕꯩ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯀꯣꯅꯨꯡ ꯋꯨꯍꯥꯟꯗꯒꯤ ꯁꯟꯗꯣꯛꯄ ꯍꯧꯔꯛꯈꯤꯕ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯋꯦꯕ 9ꯗ ꯆꯠꯊꯔꯛꯄ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯑꯍꯨꯝꯁꯨꯕ ꯋꯦꯕ ꯑꯁꯤꯗꯁꯨ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯇꯦꯂꯤꯀꯣꯝ ꯑꯣꯄꯔꯦꯇꯔꯁꯤꯡꯅ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯚꯦꯂꯤꯗꯤꯇꯤ ꯌꯥꯎꯕ ꯔꯤꯆꯥꯔꯖ ꯄ꯭ꯂꯥꯟ ꯁꯣꯏꯗꯅ ꯄꯤꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯂꯥꯏꯔꯤꯕ ꯇꯦꯂꯤꯀꯣꯝ ꯑꯣꯄꯔꯦꯇꯔꯁꯤꯡꯅ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯚꯦꯂꯤꯗꯤꯇꯤ ꯌꯥꯎꯕ ꯔꯤꯆꯥꯔꯖ ꯄ꯭ꯂꯥꯟꯁꯤꯡ ꯁꯣꯏꯗꯅ ꯀꯁꯇꯃꯔꯁꯤꯡꯗ ꯐꯪꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯍꯟꯅꯕ ꯇꯦꯂꯤꯀꯣꯝ ꯔꯦꯒꯨꯂꯦꯇꯔꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ TRAIꯅ ꯑꯆꯧꯕ ꯀꯥꯡꯂꯣꯟ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯇꯦꯂꯤꯀꯣꯝ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯡꯅ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 50ꯒꯤ ꯚꯦꯂꯤꯗꯤꯇꯤ ꯂꯩꯕ ꯄ꯭ꯂꯥꯟ ꯚꯥꯎꯆꯔ, ꯁ꯭ꯄꯦꯁꯤꯑꯦꯜ ꯇꯥꯔꯤꯐ ꯚꯥꯎꯆꯔ ꯑꯃꯗꯤ ꯀꯝꯕꯣ ꯚꯥꯎꯆꯔ ꯑꯃꯃꯝ ꯂꯩꯍꯟꯅꯕ TRAIꯅ ꯑꯀꯟꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯂꯥꯏꯔꯤꯕ ꯇꯦꯂꯤꯀꯣꯝ ꯑꯣꯄꯔꯦꯇꯔꯁꯤꯡ ꯑꯁꯤꯅ ꯀꯁꯇꯃꯔꯁꯤꯡꯗ ꯐꯪꯍꯜꯂꯤꯕ ꯔꯤꯆꯥꯔꯖ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯅꯨꯃꯤꯠ 19ꯅꯤꯒꯤ ꯚꯦꯂꯤꯗꯤꯇꯤ ꯂꯩꯕ ꯈꯛꯇ ꯑꯣꯏꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯔꯤꯆꯥꯔꯖ ꯑꯃꯃꯝ ꯍꯥꯞꯄꯒꯤ ꯃꯍꯨꯠꯇ ꯀꯁꯇꯃꯔꯁꯤꯡꯗ ꯆꯍꯤ ꯑꯃꯗ 12 ꯔꯤꯆꯥꯔꯖ ꯍꯥꯞꯄꯒꯤ ꯃꯊꯧ ꯇꯥꯍꯜꯂꯦ꯫ ꯒꯣꯋꯥ ꯁꯤꯠ 4ꯗ BJP ꯂꯥꯜꯍꯧꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯒꯣꯋꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯃꯥꯡ ꯑꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯔꯤꯕ BJP ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯩꯔꯤꯕ ꯌꯥꯅꯤꯡꯗꯕꯁꯤꯡ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯉꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯖꯠ ꯂꯩꯔꯕ ꯄꯥꯅꯥꯖꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯗꯨ ꯌꯧꯅ ꯁꯤꯠ 4ꯗꯤ ꯍꯧꯖꯤꯛꯁꯨ ꯄꯥꯔꯇꯤ ꯑꯁꯤꯒꯤꯗꯃꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯄꯥꯅꯥꯖꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯒꯣꯋꯥꯗꯒꯤ BJPꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯂꯕ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯣꯍꯔ ꯄꯔꯤꯀꯔꯒꯤ ꯃꯆꯥꯅꯨꯄꯥ ꯎꯠꯄꯜ ꯄꯔꯤꯀꯔꯅ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯇꯦꯇꯥꯅ CEO ꯃꯣꯅꯦꯁꯔ ꯔꯥꯙꯦꯒꯤ ꯃꯥꯌꯣꯛꯇ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯑꯣꯏꯅ ꯀꯟꯇꯦꯁꯠ ꯇꯧꯔꯛꯂꯤ꯫ ꯎꯠꯄꯜ ꯄꯔꯤꯀꯔꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯍꯧꯖꯤꯛꯁꯨ BJPꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯂꯩ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯃꯇꯝꯗ ꯁꯥꯊꯤꯕ ꯀꯦꯁ ꯀꯌꯥꯃꯔꯨꯝ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯃꯤ ꯑꯃꯅ ꯇꯥꯝ ꯀꯌꯥꯔꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯤꯍꯨꯠ ꯑꯣꯏꯔꯝꯈꯤꯕ ꯁꯤꯠ ꯑꯃꯗꯒꯤ ꯈꯟꯈꯤꯗꯅꯕ ꯃꯍꯥꯛ ꯀꯟꯇꯦꯁꯠ ꯇꯧꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯟꯇ꯭ꯔꯦꯟꯗ BJPꯒꯤ ꯃꯦꯅꯤꯐꯦꯁꯇꯣ ꯀꯃꯤꯇꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯑꯣꯏꯈꯤꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯛꯁꯃꯤꯀꯥꯟꯇ ꯄꯥꯔꯤꯁꯀꯔꯅ ꯄꯥꯔꯇꯤ ꯑꯁꯤꯗꯒꯤ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ 2018ꯗ ꯀꯣꯡꯒ꯭ꯔꯦꯁꯃꯦꯟ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯈꯤꯕ ꯗꯌꯥꯅꯟꯗ ꯁꯣꯐꯇꯤꯒꯤ ꯃꯤꯍꯨꯠꯇ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯀꯟꯇꯦꯁꯠ ꯇꯧꯔꯛꯂꯤ꯫ ꯁꯪꯒꯨꯌꯦꯝꯗ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯆꯟꯗ꯭ꯔꯀꯥꯟꯠ ꯀꯥꯚꯂꯦꯔꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯀꯣꯡꯒ꯭ꯔꯦꯁꯇꯒꯤ BJPꯗ ꯌꯥꯎꯔꯛꯈꯤꯕ ꯁꯥꯕꯤꯇ꯭ꯔꯤ ꯀꯥꯚꯂꯦꯀꯔꯅ ꯂꯥꯜꯍꯧꯔꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁꯨꯚꯥꯁ ꯐꯜꯗꯦꯁꯥꯏ ꯀꯧꯕ ꯍꯥꯟꯅꯒꯤ MLA ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯟꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯄꯟꯖꯥꯕꯇ ꯁ꯭ꯃꯒꯂꯔꯁꯤꯡꯗꯒꯤ ꯗ꯭ꯔꯒꯁꯤꯡ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯔꯦ꯫ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ IB ꯄꯔꯤꯡꯗ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯟꯖꯥꯕꯀꯤ ꯒꯨꯔꯗꯥꯁꯄꯨꯔꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁ꯭ꯃꯒꯂꯔꯁꯤꯡ ꯊꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ BSF ꯄꯥꯔꯁꯟ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯁꯨꯡ ꯑꯦꯃꯨꯅꯤꯁꯟ ꯐꯥꯕ ꯉꯝꯍꯟꯈ꯭ꯔꯦ꯫ ꯍꯥꯟꯅ ꯆꯤꯡꯅꯕꯒꯨꯝꯅ ꯕꯣꯔꯗꯔ ꯄꯣꯁꯠ ꯅꯝꯕꯔ
33/06 अमसुंग 33/07 की मरक्ता लाइव इंडियन टेरिटोरी की मनों लोइना इंटरनेशनल बॉर्डर की वांगबदा नाकलनी मक्ता पुंग मंगा मिनट 15 ताबदा थाना लैसिन थाब अदुई खुदोंग चाबा लौदुना स्मगलरसिंग अदुना आइन की वांगबदा लैबा थबकसिंग अदु तौरिङैदा मिसिंगना सिंगलबा BSF टीम न मखोइबु सिंगनाखि हेड कांस्टेबल ज्ञान सिंह अमसुंग कांस्टेबल राजू न साबा टीम अदुना सिंगनरबुदा स्मगलरसिंग अदुना मरफु पंचोबा BSF पर्सेंट नंगै कापसिलाखि हाना फोर्स अदुना आइके तमजनिंगा उबा थौना अमसुंग खुदकी लौसिंग सिनहदुना ज्ञान सिंह खुद हंदुना खुदक नंगै कापखि मदुदा राजू विश्वास न सुसगतुना नंगै पालक कापलखे नंगै कापनब अदुगी मरक्ते स्मगलरसिंग अदुगी मफम अदुगी चेनख्रे आइना BSF न मखाताना फोंदोके नंगै कापनब अदुदा ज्ञान सिंह की मखुद अमसुंग मकुत सोखी मफम अदुद लैसिन थाबगी फिबम लैजरबसु ज्ञान सिंह अमसुंग राजू विश्वास की हैसिंगबा अदुना मरम ओइदुना ड्रग सिंह खुलाइसिंग अमसुंग एमुनेशन लोन पुसिनन खुलाई पाइबा स्मगलरसिंग अदुन होनरप अदु माइफाकना माइथिबा फिख्रे आइना BSF न मखोइ स्टेटमेंट दा हाइखे अतोप पाउ अमदना BJP MLA कांग्रेस दा यावख्रे उत्तराखंड असेंबली मिकल मांग ओइनन तेहरी दगी भारतीय जनता पार्टी BJP MLA धन सिंह नेगी सगुल सनिमित कांग्रेस दा यावख्रे हानगी उत्तराखंड चीफ मिनिस्टर हरीश सिंह रावत की ममांगता मिस्टर नेगी न कांग्रेस पार्टी दा यावखे हैंगना पार्टी इस हाको ताराम ओकली आइना मिस्टर नेगी बो कांग्रेस दा जहल बतुंग दा पाउगी एजेंसी दा मिस्टर राव ना आइके अरबिदा कंटेंट सिंह असि की मरगोइ पाउ खरा असि पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदागी यंगबिरि पुनम पथागसरी चैनल असिना तमदा कानरबदि सब्सक्राइब तौबिद्रिबसिना सब्सक्राइब तौबिरम लोइना लाइक एंड शेयर तौबसु काबिगनु पुनमपो अमुखाना थागजरी।